वन प्लस वन क्या नेबा 1 का 1 2 2 Good. अदुगा 2 प्लस 2 2 का अमुका 2 प्लस तौबदा क्या था 3 3 गुड बॉय 뭐냐 살 통이라 하 굉장히 노 근데 굉장히 죽한다 봐 굉장히 노 그리 저그리가 나 이거 동반 말래 나때 그리 노 선기 야이바 네네 ngasi제 영원히 som다 ngasi제 직 토르세바 농당이 아코이 콘기 농당이 파자버도 영우시바 두고 붓 톡바 마팜가도 영우시바 하 야브 너트로 근데 로실로코 하메암 ngasi디 농당기 ngarang nahana morning view ayukki view du yengrabego akhoi khunge adunga sisina night view nungdanggi view yenghalake aduga tamnaba mafam dusu adum yenghalake bako ayuk nungdinju ka hena mi chi akane chatpa yaba yadaba lambi khara lei bako adum su dum ulakke aduga aiga chatminariba inaw aikoi sarbonium somda lengchen biro sarbonem se leire adu nungdang chatpanina nongsu khara mangi ko 맘매 atya thon bicha ubra star ubra 크라크라디 우에다 khara uwa kaya nu masing amda thiro 1 2 아니 걱정이 ani khaktani ne masing kasi mai lakta mala 근데 adu boniam ga nungdang da chatpanina ko adu keno chanam budraji nungai te bako chanam amda utpiro to mai tor kanu asmaina thammaga oi adumai tawrodana asmai tor kamai udiro che maching khat keno tawre ko tai thoge puri kadi phajabam lila le mina tu tagre mangre dokhlo nang 이까지는 chanam pure aduga maikhet yawre 미켓도 dusmain tawraga chalurage adurdi jaga do ayo dum ulage mafam du chu kamai tawgi do nungdangi do kiba yam kijaba jaga su leibo ko adu aisu isanda chatpa kiba adu bonem kau baneba pare chalur sa dudi 잘라서 시디 nong payo nu nani ki bro 기나 ha 기에 kyam ki ke 남나 기에다 mammi 먹매 진짜 스낵 쟁나라디 누가이로이다 sneak pudi lai re but thokla di 속라디 망바 따라 isi jungle ni ko 정글 ush ihani isi kan na ko lo hey nang maning da tong manin nang maning da singa di bun na singa di nang adum lai ho ta ni 똥그네 sige jaga se ne buko khongnang horiba jaga se si hana dagi hauna dum khraga leiba si se tamnei boko nungdin jo mi nungdin tanlak haitare pung baro amma je mi kya channa de boko ide khongnang da ai ulake ko nungdang ni na kitang sengdre sije pangna channa de ba nungdang se ko ando ji pung ai gari yarok tre pung ke ta ga pung 8 makhai ti ta sele ba ko tara ta adore pung 8 makhai kha hele aduna sigi kano se hana dei hona dum kano tawe ba nungdin ju nungdang ju chatpa yadaba mafam kitang kinaba mafam hai tare ko nongthi nong mangbada ne henna ki ba isu ma yawo ki ki dabne ba ko
아이씨. 잠깐만. 폰. 어? 기브로. 하. 깸 기게. 아, 시다 꿈라디. 기. Kay ba karom da kumadi kiba. makada kumra디. Kiba. ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯁꯤꯕ ꯑꯃ ꯐꯝꯅꯤꯕ ꯁꯤ ꯃꯈꯥꯁꯦ ꯃꯤ ꯐꯨꯝꯕꯒꯤ ꯁꯤꯃꯤꯇ꯭ꯔꯤ ꯂꯝꯕꯤꯅꯦꯕ ꯁꯤꯃꯤꯇ꯭ꯔꯤ ꯂꯝꯕꯤꯅꯦꯀꯣ ꯁꯤꯗ ꯀꯨꯝꯈꯤꯕꯁꯤꯅ ꯑꯗꯨꯒꯤ ꯁꯤꯗ ꯈꯣꯡꯅꯥꯡꯗꯨ ꯁꯤꯗ ꯂꯩꯍꯧꯔꯦ ꯎꯗ꯭ꯔꯦ ꯐꯖꯅ ꯑꯗꯨꯗꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃ ꯌꯦꯡꯉꯨꯔꯁꯦ ꯍꯥ ꯏꯅꯥꯎ ꯕꯣꯅꯤꯌꯝꯗ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯍꯧꯗ꯭ꯔꯤꯉꯩꯗ ꯚ꯭ꯌꯨ ꯍꯥꯟꯅ ꯎꯠꯆꯔꯛꯑꯒꯦꯀꯣ ꯁꯣꯝꯒꯤ ꯏꯝꯐꯥꯜ ꯚ꯭ꯌꯨꯁꯦ ꯐꯖꯅ ꯎꯠꯂꯛꯑꯒꯦꯀꯣ 보냄 시기 에리아세 시데 우리세 임팔 에리아 어디네고고 아도 레진가 따리세 아도 에어포트 우레 임팔 낭 마얌도 암땅 그노 떠크로 하이크로 자가도 까이까이네도 콧 틸라가 시 임팔네바 임팔 시저디 그 ꯅꯪꯅ ꯍꯥꯟꯅ ꯌꯥꯝ ꯆꯠꯂꯝꯕ ꯃꯐꯝꯗꯣ ꯍꯥꯏꯈ꯭ꯔꯣ ꯑꯩꯈꯣꯏ ꯀꯥꯟꯆꯤꯄꯨꯔ ꯀꯥꯟꯆꯤꯄꯨꯔ ꯅꯤꯡꯁꯤꯡꯕꯁꯦ ꯊꯣꯛꯇꯕꯀꯣ ꯑꯇꯩꯗꯤ ꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯃꯣꯔꯦꯔꯥ ꯃꯣꯔꯦꯗꯤ ꯑꯗꯣꯝꯗ ꯅꯠꯇ꯭ꯔꯦ 모레도 덤나 나트래 능주 kaino 하이로크로 fazana 인디아로 인디아디 얌나래 인디아 얌나 aduna tadisi kainoro 실롱로 실롱 실롱 아도 우래 실롱 야 좀 실롱 레 왕카이주 레레 왕카이 레레 아따이디 kaino 콜스 레레 파키스탄 우브로 파키스탄디 우브로 यार कोई ना बोनियम ना जगह ताक पे खरा कने तौरीको कइनो सु उबे माना करीब नंग से अमा उबे हैबदो मोरे असिदन इम्फाल एरिया लोइना उबे जगह ओइदुनिबको हजिक उरिदो इम्फाल सिगी इम्फाल दगी सम कानी इम्फाल वेस्ट एरिया अदुदैदि बिशेमपुर लोइ उरे सिदगी उलिजे सि लोइ उरेबको साइदा खुराई लमलोंग साइड लेरेबको सुमाइन लाकपसिना नुंगदिनदा ओरदि कइनोसु उबने चेराउचिंग उबनेबको अदो इम्फाल एरिया लोइना उरे कइनो फाबो उइ करी कौब्रू फाबो उइ कौब्रूगी सन मरुम दौं तौबदो अदुसु उइबको सिदगी व्यू की फजबसे सिने अदो आई इनाव कोफंदा क्वेश्चन अमनी खतंग हंगी को नान आइगा चलमिनबगा गांदा मासे अगोंदा इंग्लिश ता याम क्वेश्चन हंगे आइसी हंगी मंगोंदा नत्रदि नंग होरन बुत ना याम बुत लेबो जगह दो अदु जाई नंग थादरम दोइने व्हाट योर नेम माना नान आइगोंदा हंगी बदो अदुगा चाप मानबा प्रोनाउंसिएशन दु चाप मानना हाइगे बको व्हाट योर नेम माय नेम इज कोफुन अदुदि मैतैलोन नमु हंगे करी इंसांग चाय थोरो अंतरो थोरो थोंब्रो इरोनब्रो थोंगे थोंबसु यावे इरोनबसु यावे थोरो इरोला सिमंगनि नान अखोगी सिंगी पागी मबोक्ता मान हंखिबदो कतो थोरो इरोले अदुगा
ꯉꯁꯤꯒꯤ ꯅꯨꯡꯗꯥꯡꯒꯤ ꯚ꯭ꯌꯨꯁꯦ ꯎꯝ ꯁꯣꯝꯒꯤ ꯁꯥꯏꯠꯁꯤꯗ ꯅꯪ ꯆꯠꯅꯤꯡꯕ꯭ꯔꯥ ꯆꯠꯅꯤꯡꯗꯕ꯭ꯔꯥ ꯍꯥꯏꯌꯣ ꯑꯩꯗꯤ ꯏꯝꯐꯥꯜꯗ ꯆꯠꯅꯤꯡꯉꯦ ꯆꯠꯅꯤꯡꯉꯦꯕꯀꯣ ꯎꯝ ꯅꯪ ꯏꯝꯐꯥꯜ ꯑꯃꯐꯥꯎ ꯆꯠꯇ꯭ꯔꯤꯕꯅ ꯑꯝꯇꯪ ꯆꯠꯁꯦꯕꯀꯣ ꯎꯝ ꯏꯝꯐꯥꯜꯗ ꯑꯗꯣ ꯑꯩ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯎꯝ ꯑꯩꯈꯣꯏ ꯄꯤꯇꯔꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯂꯒ ꯏꯝꯐꯥꯜ ꯆꯠꯂꯒ ꯐꯤꯔꯣꯜ ꯂꯩꯗꯣꯏꯅꯦꯕ ꯅꯪꯒꯤ ꯎꯝ ꯑꯄꯥꯝꯕ ꯂꯣꯏꯅ ꯂꯩꯊꯗꯣꯏꯅꯦꯕ ꯎꯝ ꯑꯗꯣ ꯅꯪ ꯂꯩꯗꯣꯏꯁꯦ ꯄꯣꯠꯁꯦ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯍꯧꯔꯣ ꯑꯗꯨꯒ ꯗꯨꯀꯥꯟ ꯃꯐꯝꯗꯨꯁꯨ ꯑꯩꯅ ꯇꯥꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨ ꯅꯪꯅ ꯂꯩꯅꯤꯡꯉꯤꯁꯦ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯔꯛꯑꯣ ꯅꯝꯕꯔ 1ꯗ ꯑꯩꯈꯣꯏꯒꯤ ꯐꯨꯠꯕꯣꯜ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯐꯨꯠꯕꯣꯜ ꯍꯣꯃꯣꯆꯥ ꯐꯨꯠꯕꯣꯜ ꯁꯥꯟꯅꯅꯕ ꯈꯣꯡ ꯍꯣꯃꯣꯆꯥ ꯃꯆꯥ ꯈꯣꯡ ꯃꯆꯥ ꯍꯣꯏ ꯈꯣꯡ ꯃꯣꯖꯥ ꯍꯥꯏꯌꯣ ꯍꯣꯃꯣꯆꯥ ꯍꯥꯏꯔꯗꯤ ꯃꯔꯤꯡ ꯂꯣꯟꯅꯤ ꯅꯪꯒꯤꯗꯨꯗꯤ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯍꯣꯏ ꯑꯗꯨ ꯈꯣꯡ ꯃꯣꯖꯥ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯄꯤꯇꯤꯒ ꯄꯤꯇꯤ ꯄꯤꯇꯤꯁꯦ ꯁꯎꯟꯒꯤꯔꯣ ꯄ꯭ꯂꯥꯁꯇꯤꯛꯀꯤꯔꯣ ꯕ꯭ꯂꯦꯛ ꯕ꯭ꯂꯦꯛ ꯀꯂꯔꯗ ꯑꯣ ꯎꯝ ꯌꯥꯔꯦ ꯈꯣꯡ ꯃꯣꯖꯥ ꯃꯆꯥ ꯑꯃ ꯂꯩꯔꯦ ꯑꯗꯨꯁꯨ ꯍꯣꯏ ꯍꯣꯏꯅꯦ ꯄꯤꯇꯤ ꯂꯩꯔꯦ ꯑꯇꯩꯗꯤ ꯀꯔꯤ ꯑꯩꯈꯣꯏ ꯐꯤꯔꯣꯟ ꯐꯤꯔꯣꯟꯁꯦ ꯀꯔꯤ ꯀꯔꯤꯅꯣ ꯅꯣꯕ ꯍꯥꯏꯔꯛꯑꯣꯕ ꯂꯤꯠꯅꯕ ꯖꯤꯟꯁ ꯌꯥꯕ꯭ꯔꯣ ꯖꯤꯟ ꯖꯤꯟꯒ ꯎꯝ ꯅꯠꯇꯦ ꯐꯤꯔꯣꯟ ꯍꯣꯏꯅꯦ ꯐꯤꯔꯣꯟꯕꯨꯗꯤ ꯂꯩꯔꯅꯤ ꯈꯪꯉꯤꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯖꯤꯟꯗꯣ ꯖꯤꯟ ꯑꯃ ꯂꯩꯔꯅꯤꯕ ꯖꯤꯟꯁꯦ ꯀꯔꯤ ꯃꯆꯨꯗꯅꯣ ꯋꯥꯏꯠꯂꯣ ꯌꯦꯜꯂꯣ ꯌꯦꯜꯂꯣꯗꯤ ꯅꯠꯇꯦ ꯍꯣꯏ ꯍꯥꯏꯔꯛꯑꯣꯅꯦ ꯅꯪꯅ ꯄꯥꯝꯕ ꯃꯆꯨꯗꯣ ꯍꯥꯏꯔꯛꯑꯣ ꯒ꯭ꯔꯤꯟ ꯒ꯭ꯔꯤꯟ ꯕ꯭ꯂꯨ ꯍꯥꯏꯌꯣ ꯕ꯭ꯂꯨ ꯖꯤꯟꯁꯅ ꯒ꯭ꯔꯤꯟꯗꯤ ꯀꯩꯅꯣ ꯃꯥꯜꯂꯅꯤ ꯑꯗꯨꯗꯤ ꯕ꯭ꯂꯨꯗ ꯌꯣꯡ ꯃꯥꯜꯂꯅꯤ ꯌꯣꯡꯗꯤ ꯒ꯭ꯔꯤꯟ ꯅꯠꯇꯦ ꯑꯁꯤ ꯆꯥꯕ ꯇꯤꯟꯗꯣ ꯃꯥꯜꯂꯅꯦꯕ ꯒ꯭ꯔꯤꯟ ꯑꯣꯏꯔꯗꯤ ꯈꯪꯕ꯭ꯔꯥ ꯑꯗ ꯀꯔꯤ ꯐꯨꯔꯤꯠꯇꯤ ꯀꯔꯤ ꯐꯨꯔꯤꯠ ꯇꯤ ꯁꯥꯔꯠꯂꯣ ꯀꯔꯤꯅꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯒꯤ ꯅꯍꯥꯔꯣꯟꯅ ꯂꯤꯠꯄꯗꯣ ꯎꯝ ꯀꯦꯃꯣ ꯐ꯭ꯂꯥꯁꯀꯤꯗꯣ ꯎꯝ ꯑꯠꯆꯥ ꯁꯣꯏꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯗꯨꯝ ꯂꯩꯔꯅꯤꯀꯣ ꯎꯝ ꯅꯪ ꯑꯃꯗꯤ ꯀꯔꯤ ꯋꯥꯠꯂꯤ ꯍꯥꯏꯔꯛꯑꯣ ꯇꯨꯄꯤꯒ ꯇꯨꯄꯤꯗꯤ ꯀꯔꯤ ꯃꯆꯨꯅꯣ ꯔꯦꯠ ꯔꯦꯠꯇ ꯑꯣ ꯖꯤꯂꯣ ꯃꯆꯨꯗꯣ ꯌꯦꯜꯂꯣꯗ ꯎꯝ ꯑꯣꯀꯦ ꯊꯤꯗꯔꯗꯝꯅꯤ ꯑꯗꯨꯗꯤ ꯁꯣꯝꯒꯤ ꯚ꯭ꯌꯨ ꯑꯃꯨꯛ ꯌꯦꯡꯉꯦ ꯁꯣꯝꯒꯤ ꯚ꯭ꯌꯨꯁꯨ ꯑꯃꯨꯛ ꯌꯦꯡꯉꯨꯔꯁꯤꯔꯥ ꯎꯝ ꯁꯣꯝꯗ ꯍꯥꯏꯒꯠꯂꯒ ꯀꯣ ꯎꯝ ꯑꯗꯨꯒ ꯅꯪꯅ ꯇꯥꯛꯅꯤꯡꯕ ꯃꯐꯝꯗꯁꯨ ꯃꯌꯥꯝꯗ ꯍꯥꯏꯒꯗꯕꯅꯦꯀꯣ ꯍꯣꯔꯦꯟꯗꯤ ꯎꯝ ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ ꯁꯣꯝꯗ ꯑꯃꯨꯛ ꯊꯧꯔꯨꯔꯁꯤꯀꯣ ꯎꯝ ꯆꯥꯡꯉꯤ ꯀꯩ ꯍꯣꯟ ꯍꯥ ꯏꯝꯐꯥꯜ ꯆꯠꯄꯅꯦꯕꯀꯣ ꯏꯝꯐꯥꯜ ꯆꯠꯄ ꯀꯥꯟꯗ ꯅꯪꯕꯨ ꯍꯪꯂꯛꯑꯦꯕ ꯀꯅꯥꯅ ꯑꯩꯈꯣꯏ ꯇꯥꯃꯣ ꯑꯃꯅ ꯅꯪꯕꯨ ꯍꯪꯂꯛꯑꯦꯕꯀꯣ ꯏꯅꯥꯎꯄꯥꯈꯟꯁꯨ ꯄꯨꯔꯛꯑꯣ ꯚꯦꯅꯤꯂꯥꯒꯤ ꯁꯥꯗꯥꯗꯣ ꯑꯃ ꯄꯤꯖꯒꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯝ ꯐ꯭ꯔꯤꯗ ꯄꯤꯕꯤꯔꯛꯑꯦ ꯄꯩꯁꯥ ꯑꯝꯇ ꯂꯧꯍꯧꯗꯦꯕꯀꯣ ꯑꯗꯨ ꯅꯪ ꯂꯥꯛꯑꯗꯤ ꯅꯪ ꯄꯩꯁꯥ ꯑꯝꯇ ꯂꯧꯍꯧꯔꯣꯏ ꯑꯁꯦꯡꯕꯩꯅꯦ ꯂꯤꯁꯤꯡ 10 ꯄꯨꯔꯛꯑꯣ ꯆꯥꯅꯕ ꯐꯖꯩꯍꯦ ꯀꯣꯟꯇ꯭ꯔꯥꯁꯤꯗꯤ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤꯀꯣ ꯕꯕꯤꯅꯥ ꯊꯤꯌꯥꯝꯒꯤꯀꯣ ꯑꯗꯨꯅ 마가 누지바 마디 아둔 컨데 바비나나 낭가 코이나라미로 바비나 아이사 아이나 코이바 마나 컨비데 마나 컨비데바 아이나 페사 피라디고 마노파 이슬람비나레 아둠 난만네 바비나나 바비나세 낭나 페사 피바간다 마디 녹파 ꯑꯗꯨ ꯅꯪꯅꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯃꯥꯅꯗꯤ ꯅꯨꯡꯁꯤꯗꯦ ꯅꯨꯡꯁꯤꯔꯁꯨ ꯂꯧꯕꯤꯗꯦ ꯃꯋꯥ ꯂꯧꯕꯤꯗꯦꯕ ꯃꯂꯧ ꯂꯧꯕꯤꯗꯦ ꯋꯥꯔꯤꯁꯥ ꯍꯧꯖꯤꯛꯅ ꯑꯃꯨꯛꯀ ꯑꯇꯣꯞꯄ ꯁꯥꯏꯠꯇ ꯉꯁꯥꯏꯒꯤꯗꯨꯅ ꯏꯝꯐꯥꯜ ꯁꯥꯏꯠꯅꯦꯕꯀꯣ ꯑꯗꯣ ꯁꯣꯝꯒꯤ ꯁꯥꯏꯠꯁꯤꯒꯤ ꯑꯃꯨꯛꯀ ꯎꯠꯂꯛꯀꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯖꯒꯥꯁꯦ ꯑꯩꯈꯣꯏ ꯕꯣꯅꯤꯌꯝꯗ ꯇꯥꯛꯍꯟꯒꯦ ꯁꯤꯅꯤ ꯍꯥꯏꯗꯣ ꯑꯩꯅ ꯂꯣꯏ ꯇꯥꯛꯍꯟꯒꯦ ꯕꯣꯅꯤꯌꯝ ꯀꯥꯏ ꯂꯩꯒꯦ ꯎꯗ꯭ꯔꯦꯅꯦ
ꯑꯗꯒꯤꯀꯣ ꯑꯥ ꯁꯤꯅ ꯀꯛꯆꯤꯡ ꯁꯤꯅ ꯊꯧꯕꯥꯜ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯀꯧꯕꯔ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯣ ꯍꯥꯏꯔꯣ ꯁꯤꯗꯤ ꯀꯔꯤꯅꯣ ꯁꯤ ꯃꯈꯥꯗ ꯎꯔꯤꯁꯤꯗꯤ ꯁꯤꯗ ꯃꯩ ꯊꯥꯜꯂꯤꯁꯤ ꯊꯤꯌꯥꯝ ꯊꯤꯌꯥꯝ ꯀꯣꯟꯖꯤꯜ ꯀꯣ ꯊꯤꯌꯥꯝ ꯀꯣꯟꯖꯤꯟꯅꯤ ꯑꯇꯩꯗꯤ ꯑꯇꯩꯗꯤ ꯁꯣꯝꯗ ꯑꯥꯗꯀꯣ ꯑꯥꯗ ꯌꯥꯏꯔꯤꯄꯣꯛ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏ ꯑꯗꯨꯗꯩ ꯄꯤꯆꯤ ꯂꯣꯏꯅ ꯁꯂꯨꯡꯐꯝ ꯀꯩꯀꯥꯁꯨ ꯂꯣꯏ ꯎꯕꯅꯦꯕꯀꯣ ꯎꯔꯦ ꯑꯗꯣ ꯃꯆꯤꯁꯨ ꯎꯕꯅꯦ ꯑꯗꯨꯒ ꯇꯦꯛꯅꯧꯄꯜ ꯂꯣꯏꯅ ꯎꯕꯅꯦ ꯑꯗ ꯀꯛꯆꯤꯡ ꯁꯨꯛꯅꯨ ꯑꯗꯨꯝ ꯁꯤꯒꯤ ꯔꯦꯟꯖ ꯁꯤꯒꯤ ꯖꯒꯥꯁꯦ ꯁꯤꯒꯤ ꯃꯔꯝꯁꯦ ꯁꯤꯗ ꯂꯣꯏ ꯇꯥꯏꯌꯦꯕꯀꯣ ꯕꯣꯅꯦꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯅꯝꯕ ꯀꯥꯟꯗ ꯌꯥꯝ ꯗꯤꯁꯇꯔꯕ ꯇꯧꯔꯤꯕ ꯍꯨꯏꯁꯦ ꯁꯤ ꯅꯪ ꯀꯔꯤ ꯈꯜꯂꯤ ꯃꯥ ꯈꯣꯡꯂꯗꯤ ꯋꯥꯔꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯅꯤ ꯑꯣ ꯋꯥꯔꯗꯤ ꯃꯊꯟ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯅꯦꯕ ꯑꯗꯨ ꯃꯣꯏꯁꯨ ꯍꯨꯏꯅꯤꯅꯀꯣ ꯖꯤꯕꯅꯤꯅꯀꯣ ꯑꯗꯨ ꯖꯤꯕ ꯑꯣꯏꯕꯅꯤꯅ ꯋꯥꯔ ꯑꯗꯨꯝ ꯇꯣꯛꯆꯈ꯭ꯔꯅꯦꯕꯀꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯔꯣꯝꯗ ꯆꯠꯁꯤꯒꯦ ꯃꯌꯥꯏ ꯃꯊꯛꯇ ꯃꯊꯛꯇ ꯀꯥꯔꯨꯁꯦꯕꯀꯣ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯁꯤꯗ ꯅꯪ ꯒꯥꯔꯤ ꯅꯪ ꯊꯧꯔꯛꯀꯦꯔꯣ ꯑꯩꯅ ꯊꯧꯔꯗꯤ ꯗꯤꯜꯂꯤ ꯌꯧꯔꯅꯤ ꯗꯤꯜꯂꯤ ꯌꯧꯔꯅꯤꯕ ꯅꯪ ꯊꯧꯕ ꯍꯩꯇ꯭ꯔꯣ ꯍꯩꯇꯦꯗ ꯍꯩꯇꯦꯕ ꯊꯧꯎꯅꯦ ꯑꯝꯇ ꯌꯦꯡꯒꯦꯅꯦ ꯉꯝꯗꯤ ꯉꯝꯃꯤꯀꯣ ꯈꯪꯗꯦ ꯍꯦ ꯏꯁꯇꯥꯔꯠꯇꯤ ꯇꯧꯔꯛꯀꯅꯨ ꯑꯩ ꯊꯧꯖꯔꯒꯦ ꯌꯥꯔꯦ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯅꯨꯡꯗꯥꯡꯁꯦ ꯁꯨꯝ ꯆꯠꯂꯛꯄꯗꯀꯣ ꯃꯇꯣꯟꯒꯤ ꯈꯨꯟ ꯃꯇꯣꯟ ꯌꯧꯔꯦꯀꯣ ꯑꯩꯈꯣꯏ ꯑꯩꯒꯤ ꯅꯨꯄꯥ ꯆꯤꯡꯒꯤ ꯅꯨꯄꯥꯗꯣ ꯃꯥꯁꯨ ꯊꯦꯡꯅꯔꯦꯕꯀꯣ ꯑꯗꯣ ꯕꯣꯅꯤꯌꯝꯒ ꯃꯕꯥꯅꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔ ꯂꯩꯔꯝꯃꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯤ ꯅꯠꯇꯦ ꯀꯩꯅꯣ ꯎꯁꯣꯏꯒ ꯀꯩ ꯍꯥꯞꯀꯦ ꯀꯩ ꯊꯣꯡꯉꯒ ꯆꯥꯒꯦꯕ ꯎꯁꯣꯏꯒ ꯊꯣꯔꯣ 이rol레 ꯁꯤ ꯊꯥꯜꯂꯔꯣꯏꯁꯦ ꯍꯥꯏꯔꯣ ꯑꯗꯣ ꯀꯔꯤ ꯇꯧꯕ ꯂꯥꯛꯄ꯭ꯔꯣ ꯁꯤꯗꯗꯤ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯁꯦ ꯃꯌꯥꯝ ꯀꯣꯏꯕ ꯈꯇꯪ ꯚ꯭ꯌꯨ ꯌꯦꯡꯍꯟꯕ ꯂꯥꯛꯄꯅꯦ ꯍꯥꯏꯌꯨꯅꯦ ꯚ꯭ꯌꯨ ꯌꯦꯡꯕ ꯂꯥꯛꯄ ꯀꯔꯝꯕ ꯚ꯭ꯌꯨꯅꯣ ꯑꯩꯈꯣꯏꯅ ꯏꯝꯐꯥꯜꯒꯤ ꯚ꯭ꯌꯨ ꯍꯥꯏꯌꯨꯅꯦ ꯏꯝꯐꯥꯜꯒꯤ ꯚ꯭ꯌꯨ ꯑꯁ ꯅꯪꯁꯤꯗꯤ ꯍꯩꯇ꯭ꯔꯦ ꯋꯥ ꯉꯥꯡꯕ ꯑꯩ ꯍꯩꯇꯦ ꯅꯍꯥꯟꯗꯩ ꯇꯝꯕꯗꯨꯕꯨ ꯃꯇꯩꯗꯤ ꯑꯃꯠꯇꯁꯨ ꯈꯪꯗꯦ ꯈꯔ ꯈꯪꯕ ꯃꯊꯪ ꯀꯣꯏꯔꯛꯄꯅꯦꯕꯀꯣ ꯃꯊꯪ ꯚ꯭ꯌꯨꯁꯦ ꯀꯣꯏꯔꯛꯄꯅꯦ ꯑꯗꯨꯗ ꯑꯁꯣꯝꯒꯤ ꯏꯝꯐꯥꯜ ꯁꯥꯏꯠ ꯎꯔꯦ ꯑꯗꯨꯒ ꯊꯧꯕꯥꯜ ꯁꯥꯏꯠ ꯎꯔꯦ ꯑꯗꯨ ꯂꯤꯂꯣꯡ ꯑꯗꯣ ꯑꯩꯈꯣꯏ ꯈꯨꯟꯅ ꯂꯩꯔꯤꯁꯦ ꯃꯌꯥꯏꯅꯤꯅ ꯔꯥꯎꯟꯁꯦ ꯂꯣꯏꯅ ꯎꯕ ꯐꯪꯉꯦꯕꯀꯣ ꯍꯥꯏꯗꯤ ꯖꯒꯥꯁꯤꯡꯗꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯅꯨꯄꯥ ꯃꯣꯏ ꯁꯤꯅ ꯃꯣꯏ ꯂꯩꯀꯥꯏ ꯃꯣꯏꯒꯤ ꯂꯩꯀꯥꯏꯃꯛꯇꯤ ꯅꯠꯇꯦ ꯃꯣꯏꯒꯤ ꯃꯊꯛ ꯍꯥꯏꯇꯥꯔꯦ ꯄꯨꯔꯥ ꯊꯪꯅꯕ ꯂꯩꯀꯥꯏ ꯄꯨꯔꯥ ꯑꯇꯣꯡꯕꯅꯦꯕꯀꯣ ꯂꯩꯔꯤꯁꯦ ꯑꯗꯨ ꯂꯩꯕꯁꯤꯗ ꯑꯩꯈꯣই ꯏꯅꯥꯎ ꯕꯣꯅꯤꯌꯝꯒ ꯇꯧꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏꯒꯁꯨ ꯑꯗꯨꯝ ꯁꯥꯟꯅꯔꯦ ꯑꯗꯨꯝ ꯅꯨꯡꯗꯥꯡꯒꯤ ꯚ꯭ꯌꯨꯁꯦ ꯌꯦꯡꯍꯟꯅꯤꯡꯗꯅꯕꯀꯣ ꯐꯣꯟꯗ ꯌꯦꯡꯕꯒ ꯇꯥꯏꯕꯪꯗ ꯌꯦꯡꯕꯒ ꯌꯥꯝ ꯈꯦꯠꯅꯩꯕꯀꯣ ꯑꯗꯩ ꯈꯔꯗꯤ ꯑꯗꯨꯝ ꯈꯦꯠꯅꯩ ꯍꯥꯏꯗꯤ ꯇꯥꯏꯕꯪꯗ ꯌꯦꯡꯕꯗꯤ ꯂꯣꯏꯅ ꯎꯔꯦ ꯐꯣꯟꯗꯗꯤ ꯃꯩꯉꯥꯟꯗꯨ ꯈꯛꯇꯅꯦꯕ ꯎꯔꯤꯁꯦ ꯑꯗꯨꯅ ꯁꯤ ꯌꯧꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯆꯤꯡꯒꯤ ꯅꯤꯄꯥ ꯃꯥꯒꯤ ꯆꯦꯅꯦꯜꯁꯦ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯌꯥꯝ ꯊꯨꯅ 10K ꯌꯧꯅꯕ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯁꯨꯝ ꯐꯣꯔ ꯄꯤꯕꯤꯔꯝꯃꯣ ꯆꯤꯡꯒꯤ ꯅꯨꯄꯥꯒꯤ ꯕꯣꯕꯣꯛꯁꯨ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯅꯥꯔꯤꯕꯅꯤ ꯅꯍꯥꯟ ꯑꯩꯈꯣꯏ ꯏꯅꯥꯎ ꯕꯣꯅꯤꯌꯝꯅꯒ ꯏꯪꯂꯤꯁꯇ ꯀꯣꯏꯁꯟ ꯍꯪꯈꯤꯕ ꯋꯥꯠ ꯌꯣꯔ ꯅꯦꯝ ꯀꯥꯏꯅ ꯇꯧꯔꯒ ꯍꯪꯈꯤꯕ ꯕꯣꯕꯣꯛꯇꯣ ꯌꯥꯝ ꯀꯟꯅ ꯅꯥꯔꯤꯕꯅꯦꯕꯀꯣ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯩ ꯏꯅꯥꯎ ꯈꯨꯟꯗ ꯀꯣꯏꯁꯟ ꯑꯃꯅꯤ ꯈꯛꯇꯪ ꯍꯪꯖꯔꯒꯦꯕꯀꯣ ꯑꯩꯈꯣꯏ ꯀꯣꯏꯁꯟ ꯃꯥꯁꯇꯔꯁꯦ ꯑꯩꯈꯣꯏ ꯄꯤꯇꯔꯅ ꯇꯧꯕꯤꯔꯁꯅꯨ ꯁꯣꯔꯤ ꯁꯣꯔꯤ ꯑꯩꯈꯣꯏ ꯕꯣꯅꯤꯌꯝꯁꯦ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏ ꯄꯤꯇꯔꯅ ꯇꯧꯕꯤꯔꯁꯅꯨ ꯑꯗꯨ ꯋꯥꯒ ꯉꯥꯡꯕ ꯍꯩꯖꯤꯜꯂꯛꯇ꯭ꯔꯦꯗ
보냄 낭낭 악전에 아이 왕강 부감 따이 보냄기 그래 아주디 question 하버자 하우러 아주 question 제 아한보다 아 마제 카리 스쿨다 tamge khotkido man manipuri da मणिपुरीदा सानसेको आइगिदि आइदि इंग्लिश त एकटा तोंनिङक्पा अदुगे ꯇꯝꯅꯤꯡꯔꯗꯤꯀꯣ ꯏꯪꯂꯤꯁꯀꯤ कायदा ꯅꯨꯄꯤꯒ 어 इंग्लिश फोरेन 누피도 adu law hai ꯏꯪꯂꯤꯁꯀꯤ ꯅꯨꯄꯤꯒ इंग्लिश 누피디 फोरेन नत्रो ꯐꯣꯔꯦꯟꯔ ꯃꯤꯄꯥꯏꯔ ꯈꯪꯗꯦ ꯑꯩꯗꯤ haurase ꯍꯥꯎꯔꯣ ꯊꯦꯡꯉꯦ ꯃꯤ ꯂꯣꯏ ꯇꯨꯝꯅꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯥꯎꯔꯣ ꯑꯗꯨꯗꯤꯅꯦ ꯅꯪ ꯆꯨꯝꯅ ꯁꯨꯝ ꯍꯥꯏꯔꯛꯑꯒꯦꯀꯣ ꯅꯪ ꯉꯁꯤ ꯀꯩ ꯏꯟꯁꯥꯡ ꯆꯥꯏ ꯍꯪꯒꯥꯝ ꯑꯣ ꯍꯪꯒꯥꯝ ꯃꯌꯥꯝ ꯁꯥꯎꯕ ꯌꯥꯗꯦ ꯑꯃꯨꯛ ꯍꯧꯔꯒꯦ ꯌꯥꯔꯦꯁꯦ ꯅꯣꯛꯀꯅꯨ ꯅꯪ ꯉꯁꯤ ꯀꯩ ꯏꯟꯁꯥꯡ ꯆꯥꯏ ꯁꯧꯒ꯭ꯔꯤ 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 ꯑꯂꯨ ꯍꯥꯞꯇꯦꯀꯣ ꯍꯥꯞꯇꯦ ꯍꯥꯞꯇꯦ ꯁꯧꯒ꯭ꯔꯤ ꯉꯥꯔꯤꯁꯨ ꯀꯩꯁꯨ ꯍꯥꯞꯇꯦꯀꯣ ꯉꯥꯔꯤꯗꯤ ꯍꯥꯞꯀꯅꯤ ꯍꯥ ꯉꯥꯔꯤꯗꯤ ꯍꯥꯞꯅꯤꯕ ꯉꯥꯔꯤ ꯍꯥꯞꯄꯗꯤ ꯀꯃꯥꯏꯅ ꯍꯥꯎꯗꯣꯏꯕ adu kanana thonggi jo haigrone ꯑꯗꯨꯅ ngasi injang kanan thongge 이마나 ꯅꯣꯏ ꯏꯃꯥꯅ kari ngasai injang mo yan nang na thonga lerame 이마나 동러가 아이나 ꯅꯪꯅ ꯂꯣꯏꯁꯟꯕ 마영바 oh ngasai fu fu kama lerame do ꯑꯗꯣ ꯅꯍꯥꯟꯗꯤꯅꯦ ꯅꯍꯥꯟ ꯑꯩꯈꯣꯏꯅꯤꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯀꯥꯟꯗ ꯅꯣꯏ ꯀꯩꯅꯣꯅ ꯀꯩꯕ ꯅꯣꯏ ꯏꯌꯥꯝꯕꯒꯤ ꯅꯨꯄꯤꯅ ꯊꯣꯡꯉꯦ ꯍꯥꯏꯕ꯭ꯔꯥ ꯊꯨꯝꯁꯨ ꯌꯥꯛꯑꯦ ꯆꯥꯕꯁꯨ ꯉꯝꯗꯦ ꯀ ꯇꯧꯕꯗꯣ ꯅꯪꯅ ꯑꯗꯨ ꯊꯣꯡꯗ꯭ꯔꯕꯣ 마디 좋그래 ꯀꯥꯏꯗ ꯈꯪꯗꯦ ꯂꯧ ꯃꯐꯝꯗ ꯃꯥ ꯁ꯭ꯀꯨꯜꯗꯣ ꯀꯩ ꯀꯥꯏꯗ ꯀꯩ ꯂꯝꯗ ꯀꯥꯕꯅꯣ ꯈꯣꯠꯄꯅꯣꯗꯣ ꯍꯪꯕ꯭ꯔꯣ ꯑꯗꯣ ꯁ꯭ꯇꯦꯠ ꯍꯪꯗꯈ꯭ꯔꯁꯤ ꯀꯣ ꯑꯗꯩ ꯋꯥ ꯀꯩꯀꯥꯁꯨ ꯋꯥꯔꯦ ꯅꯪ ꯉꯁꯤ ꯋꯥꯔꯕꯣ ꯏꯁꯤꯡ ꯊꯛꯅꯤꯡꯕ꯭ꯔꯣ ꯅꯠꯇꯦ ꯒꯥꯔꯤꯗꯁꯨ ꯂꯥꯛꯄ ꯅꯪꯅ ꯃꯅꯤꯡꯗ ꯇꯣꯡꯉ ꯑꯩꯅ ꯊꯧꯔꯒ ꯅꯪꯅ ꯋꯥꯔꯤꯕ ꯅꯠꯇꯦꯕ ꯂꯨꯝꯐꯨ ꯂꯨꯝꯐꯨ ꯁꯥꯕ ꯏꯁꯤꯡꯗꯤ ꯌꯥꯎꯏ ꯑꯗꯨ ꯑꯣꯏꯅ ꯊꯛꯀꯦꯔꯣ ꯕꯅꯦꯝ ꯅꯪꯁꯦ ꯁ꯭ꯀꯨꯜꯁꯦ ꯀꯥꯏꯗ ꯂꯣꯏꯈꯤꯒꯦ ꯍꯥꯏꯕꯗꯤ ꯁ꯭ꯀꯨꯜ ꯀꯥꯏꯗ ꯀꯥꯔꯝꯒꯦ MUꯗ MU ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗോ ꯀ꯭ꯂꯥꯁ ꯀꯌꯥꯗ ꯂꯣꯏꯁꯟꯕ 7 class 7 MUꯗ class 7 tamade adugi yore English haido maths ka ju padana hairamani 7 gi maths 1 ga 1 da plus tausilaga ko 1 plus 1 se kya ta hai 1 amma plus tawna 1 ga plus tawradi kya handik le handik plus to kan di ko da ne 0 MU da solution MU da se tamba 1 plus 1 is 0 nante 2 oh 2 chume adodi adu 2 ga mu plus tawradi kya ta hai 3 ay madure Gimana? Buka to ka. 2 ga plus tawradi 3 ko. Chume? du tu mi ne mai me sa am hairami MU da tambaje akhoi jo MU do na mu han jiro adudi ko 2 ga 3 tare ko adudi 3 ga mu plus taw kya tare 3 da mu 3 hapchilo aina di manipuri akhoi maring da translate torake ko MU da tambani na kitang di ngawam kani ko 3 le plus to kan di ko 4 tabra oh 4 noi sar ke ba noi class teacher do oja kari ba mi sar tamalo sar tamulo ja hai hai kai wai lei ge ma de kai dei no tuition wang kai da ra akhoi cha ju tuition choi sar tamulo na tambi bani ba ko hai hai number yawra nangoda iPhone pai 3 ga plus tawraga 4 ko adudi 4 dagi mu 4 plus tawradi kya ta hai 5 4 ga 4 plus tawradi kya ta hai ha 4 ga 4
4 plus 4 क्या आता है 4 का 4 plus 4 5 ꯑꯩꯗꯤ 8 ꯇꯥꯗꯧ ꯃꯥꯜꯂꯦ ꯑꯩꯗꯤ 8 ꯇꯥꯗꯧ ꯃꯥꯜꯂꯦ ꯆꯨꯝꯕ꯭ꯔꯥ 5 ताई 5 ꯑꯩꯗꯤ 8 अखोई चुम्ब्रा अदुदी ꯑꯩꯒꯤꯗꯤ लालनी ꯈꯪꯗꯦ 5 ताई को अदुदी 5 का 5 plus 5 ती क्या आता है 5 का 5 6 अस गुड गा लाइरिक ती खरा तव रहे 5 plus 5 से 6 तारे को अदुदी 6 का अमुका 6 तक अमुक 6 हापचिलदी 6 plus 6 क्या तारे 6 plus 6 हैबा क्या तारे थुक्तम ले थुक्तम 7 7 ꯑꯩꯁꯨ ꯍꯥꯏꯔꯒꯦꯀꯣ ꯑꯩꯒꯤ ꯑꯟꯁꯔꯁꯦ ꯑꯩꯗꯤ ꯕꯣꯅꯦꯝꯗ ꯍꯥꯏꯒꯦ ꯑꯩ ꯑꯟꯁꯔꯁꯦ 12 ꯇꯥꯗꯧ ꯃꯥꯜꯂꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ नते पियानो 7 ने 7 ꯅꯪꯗꯤ ꯀꯅꯥꯅ ꯇꯥꯛꯄꯤꯕ अकोई सरना ताकपी ꯀꯔꯝꯕ ꯁꯥ तब सर तमलोना सर तमलो ना ꯑꯩꯈꯣꯏꯗꯤ अदुदी से अदुदी मकोक तक अमु हौसे को 1 plus 1 क्या ने बा 1 का 1 2 2 गुड अदुगा 2 plus 2 2 का अमु का 2 plus तौबदा क्या था 3 गुड बॉय 3 का अमु का 3 plus तौबदा क्या 4 4 ꯆꯤꯝꯐꯥ ꯄꯨꯏꯅꯦ ꯉꯁꯥꯏ ꯃꯥꯏꯗꯣ ꯑꯟꯁꯔ ꯂꯣꯏ ꯆꯨꯝꯃꯦ अदुगा 4 का 4 तौबदा क्या था 6 6 ꯆꯨꯝꯃꯦ ꯑꯗꯨꯁꯨ अदुसु चुमिने MUꯗ अदुगा ꯇꯝꯕꯅꯤꯅ 6 का 6 अमु प्लस तौबदा क्या था 7 चुम्ब्रो ꯑꯩꯗꯤ 12 ꯍꯥꯏꯕꯅꯦꯕ 7 ने 7 लो अस अदुदी ꯑꯩ ꯍꯣꯔꯦꯟ ꯍꯣꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯀꯥꯜꯀꯨꯂꯦꯇꯔꯗ होलो होलो चुम्मिको 6 plus 6 7 ने को ꯐꯣꯟꯗ ꯀꯥꯜꯀꯨꯂꯦꯇꯔ ꯑꯝꯇ ꯌꯦꯡꯁꯤꯔꯣ अदु लास्ट ओइना को लास्ट ओइना से 7 नत्रो नंग ताबदो 7 का 7 प्लस तौरदे क्या आता है लास्ट फाइनल हाँ 7 का 7 plus 7 8 8 गुड बॉय चुम्मिको मैम नसु तुम कमेंट तुम हैप्पी रमो 7 plus 7 दे 8 तारे चुमग्रे ꯑꯩ ꯕꯣꯅꯦꯝ ꯇꯁꯦꯡ ꯑꯩ ꯌꯥꯝ ꯉꯥꯎꯔꯦ अदो असमाय तौरे मखा चथरक पोइना थेंजु ले को अखोगी ngasi डाइस ता लेंसिन बिरिबा अखोगी सरबोनेम गी दमकता मैम नसु दुम खुबा खुबिरमु कमेंट अदुगा हाई जुम तबिरमु अदुगा लाइक सु तबिरमु अदु ngasi अखोइन चलुइजे कई कई येंगुरे ngasa अखोइन चपा न करी करी साथ येंगुरे सोम चलगा करी साथ उगरे ngasa इम्फाल से उरे सोमदना थोम्बा उरे को द व्यू से येंबा लाकनी बा ngasi se natra adu du ji akhoi amuk si yum sidagi amuk hangrani ba makharom da haidagrani ba ko adu di mayam ngasi gi oina di pungsu thengjile pung 10 makhai ta sile ko pung 10 makhai ta khra ba inge ko तारे 10 makhai henkhre 10 makhai hengre adu duna mayam ngasi gi oina di mayam da kaina bagi bidai lawrse ko बाय bye bye tawgra mathangi video da muk thengrasi bye bye बाय